ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯔꯤꯗꯔꯁ ꯑꯃꯗꯤ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯏꯕꯤ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ꯫ ꯐꯥꯂꯧ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯃꯤ ꯑꯃ ꯈꯖꯤꯛ ꯋꯥꯈꯜꯅ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅ ꯍꯦꯟꯅ ꯃꯄꯨꯝ ꯑꯣꯏꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯈꯨꯠ ꯊꯥꯖꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯁꯥꯒꯠꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯖꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯍꯩꯖꯗꯨꯅ ꯏꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯔꯤꯕ ꯃꯇꯝꯗ ꯑꯣꯏꯔꯝꯕ ꯃꯃꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯞ ꯆꯥꯅ ꯁꯥꯒꯠꯄ ꯋꯥꯔꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯣꯏꯗꯕꯅ ꯄꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯑꯄꯥꯝꯗ ꯌꯧꯔꯛꯂꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯃꯤ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯑꯏꯕꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯩꯖꯗꯨꯅ ꯏꯖꯕ ꯋꯥꯔꯤꯁꯨ ꯅꯠꯆꯗꯦ꯫ ꯄꯥꯝꯖꯗꯨꯅ ꯈꯨꯠ ꯊꯥꯖꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯁꯅꯥ ꯍꯛꯆꯥꯡꯒꯤ ꯂꯨ ꯇꯣꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯔꯤ꯫ ꯂꯦꯞꯂꯣꯏ ꯈꯛꯈꯤꯔꯣꯏ ꯁꯤꯟꯊꯈꯤꯅꯤ ꯂꯦꯞꯄ ꯂꯩꯇ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯩꯇꯥꯔꯗꯨꯅ ꯂꯣꯟꯊꯣꯛꯇꯕ ꯑꯣꯜꯂꯕ꯭ꯔꯥ? ꯇꯨꯃꯤꯟ ꯈꯥꯡꯗꯨꯅ ꯂꯩꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯈꯥꯡꯕꯗꯤ ꯃꯊꯥꯗ ꯁꯥꯟꯅꯔꯤꯕ ꯃꯥꯒꯤ ꯋꯥꯔꯛ ꯊꯦꯝꯖꯤꯟ ꯋꯥꯠꯂꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯥꯖꯗꯨꯅ ꯊꯧꯔꯕ ꯇꯥꯖꯤꯜ ꯑꯗꯨꯗꯒꯤ ꯐꯥꯎꯊꯔꯒ ꯆꯦꯟꯊꯔꯛꯂꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯤ꯫ ꯏꯈꯦꯡꯅ ꯄꯔꯤꯡ ꯑꯣꯏꯗꯨꯅ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯆꯥꯝꯊꯣꯛꯂꯕꯁꯨ ꯀꯨꯝꯒꯤ ꯅꯣꯡꯂꯤꯛ ꯃꯥꯅ ꯀꯨꯗ꯭ꯔꯨꯛ ꯊꯥꯔꯗꯨꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯈꯣꯡ ꯌꯥꯡꯕ ꯁꯒꯣꯜ ꯑꯃꯨꯕꯗꯨ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯟꯕ ꯅꯨꯄꯥꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯃꯈꯩ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯒ ꯃꯥꯟꯅꯅ ꯆꯣꯡꯂꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ꯫ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨꯋꯅꯤ ꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤꯅ ꯃꯍꯥꯛꯀꯤꯁꯨ꯫ ꯈꯨꯃꯟ ꯀꯣꯂꯨꯞ ꯂꯥꯟꯁꯤꯜꯂꯛꯂꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯍꯧꯒꯠꯅꯗꯨꯅ ꯃꯉꯣꯟꯗ ꯃꯤꯠꯐꯝꯁꯤꯡꯗꯨ ꯊꯝꯂꯛꯂꯤꯕꯗꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯦ꯫ ꯁꯒꯣꯜꯗꯨ ꯊꯧꯖꯤꯜꯂꯛꯏ ꯈꯨꯃꯟ ꯁꯂꯥꯏ ꯂꯥꯛꯄꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯁꯒꯣꯜꯗꯨ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯁꯨꯃꯥꯡꯗ ꯊꯅꯝꯂꯒ ꯆꯪꯂꯛꯏ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ꯫ ꯂꯦꯞꯂꯔꯦ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯃꯥꯡꯃꯛꯇꯗ꯫ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯈꯨꯃꯟ ꯂꯥꯛꯄꯗꯨ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯀꯣꯛꯇꯨ ꯉꯥꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯐꯨꯡꯒꯥ ꯍꯥꯟꯕ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯀꯞ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯀꯣꯛꯇꯨ ꯅꯣꯜꯂꯒ ꯄꯥꯎꯗꯝꯂꯛꯏ꯫ ꯂꯥꯟ ꯃꯥꯏꯊꯤꯔꯦ ꯈꯨꯃꯟ ꯂꯥꯛꯄ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯂꯥꯡꯖꯩ ꯍꯟꯕ 200 ꯍꯦꯟꯅ ꯂꯨꯔꯦꯜ ꯀꯦꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯂꯥꯛꯄ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ꯫ ꯂꯥꯂꯨꯞ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯈ꯭ꯔꯦ꯫ ꯂꯥꯟ ꯆꯠꯄ ꯌꯥꯎꯗꯕ ꯄꯅꯥ ꯂꯥꯛꯄ ꯂꯝꯂꯨꯞ ꯂꯥꯛꯄꯁꯤꯡꯗꯨ ꯑꯃꯒ ꯐꯂꯞ ꯌꯦꯡꯅꯩ ꯃꯁꯥꯁꯤꯡꯗꯨ ꯐꯤꯡꯒꯠꯅꯩ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯂꯗꯨꯅ ꯍꯣꯟꯗꯣꯔꯛꯏ ꯈꯨꯃꯟ ꯂꯥꯛꯄꯗꯨ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯗꯨꯅ ꯐꯨꯡꯒꯥ ꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯏꯊꯤꯒꯅꯤ ꯈꯪꯅ ꯆꯪꯍꯟꯈꯤꯕ ꯂꯥꯟꯐꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯁꯣꯛꯅꯕ ꯂꯥꯟꯅꯤ꯫ ꯂꯥꯟꯗꯤ ꯃꯥꯏꯊꯤꯔꯦ ꯑꯗꯨꯕꯨ ꯏꯖꯠꯇꯤ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯤ ꯅꯤꯡꯊꯧꯖꯥꯒꯤ ꯃꯃꯥꯡꯗ꯫ ꯃꯍꯨꯠꯅꯤ ꯃꯥꯒꯤꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯃꯍꯨꯠꯅꯤ꯫ ꯁꯤꯅꯤꯡꯕ ꯃꯤ ꯁꯤꯕꯗ ꯃꯥꯒꯤꯗꯤ ꯀꯌꯥꯝꯕꯨ ꯃꯥꯡꯖꯒꯗꯧꯔꯤꯕ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯛꯆꯥꯡꯗ ꯏꯅ ꯏꯗꯩ ꯇꯩꯔꯤꯕꯗꯨ ꯎꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯗꯨꯅ ꯈꯨꯃꯟ ꯂꯥꯛꯄꯗꯨ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯄꯅꯥ ꯂꯥꯛꯄ ꯀꯌꯥꯒꯤ ꯂꯨꯔꯦꯜ ꯀꯦꯜꯂꯤ ꯑꯉꯣ꯫ ꯑꯉꯣꯗꯨ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯟꯊ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯁꯥꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯔꯩꯗꯨ ꯇꯠꯄ ꯃꯈꯩ ꯑꯃꯨꯛ ꯐꯥꯎꯕ ꯀꯦꯟꯈꯤꯗꯦ ꯈꯨꯃꯟ ꯂꯥꯛꯄ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯈꯤ ꯑꯉꯣꯗ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯃꯥꯒꯤ ꯌꯥꯊꯪ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯅꯩ꯫ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯔꯗꯨꯅ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯃꯟ ꯂꯥꯛꯄꯗꯨ꯫ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ
ꯅꯤꯡꯊꯧꯖꯥꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯔꯦꯜ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯀꯦꯜꯍꯟꯕ ꯉꯝꯗꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯦꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯝꯂꯒ ꯊꯣꯛꯈꯤ ꯋꯥ ꯑꯃꯁꯨ ꯇꯥꯛꯂꯝꯗ ꯊꯣꯛꯈ꯭ꯔꯕꯗ ꯃꯌꯥꯝꯗꯨ ꯃꯥꯅ ꯀꯥꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯂꯗꯨꯅ ꯉꯥꯡꯅꯩ ꯌꯥꯊꯪ ꯑꯃꯠꯇꯁꯨ ꯄꯤꯔꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯇꯥꯟꯅꯔꯒ ꯍꯪꯂꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯪꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯇꯥꯟꯐꯝꯁꯤꯗꯕꯨ ꯈꯨꯃꯟ ꯂꯥꯛꯄꯅ ꯃꯆꯤꯟ ꯀꯥꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯍꯣꯏꯒꯤ ꯋꯥ ꯇꯥꯈꯤꯗꯧꯕꯅꯤꯗ ꯇꯣꯛꯄ ꯇꯥꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥ ꯀꯔꯤꯒꯤ ꯇꯥꯔꯨꯒꯅꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯆꯪꯕꯗ ꯃꯈꯣꯏꯗꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯊꯥꯔꯛꯈꯤꯗꯕꯅꯤ ꯈꯨꯃꯟ ꯂꯥꯛꯄꯅ ꯊꯤꯡꯕꯒꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯤ ꯀꯔꯤꯒꯤ ꯊꯤꯡꯂꯨꯒꯅꯤ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯐꯠꯇꯕꯗꯨ ꯆꯤꯡꯗꯨꯅ ꯃꯇꯦꯡ ꯇꯧꯔꯛꯑꯅꯨ ꯍꯥꯏꯔꯨꯕꯅꯤ ꯍꯦꯔꯥ ꯃꯕꯨꯛ ꯐꯠꯇꯕ ꯃꯈꯣꯏꯒ ꯀꯔꯝꯅ ꯉꯥꯏꯁꯦꯟ ꯑꯣꯏꯒꯦ ꯈꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯇꯦꯡ ꯂꯧꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯍꯣꯏꯅꯦ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒ ꯈꯨꯃꯟ ꯂꯥꯛꯄꯒꯗꯤ ꯃꯍꯧꯁꯥꯗꯒꯤ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯃꯕꯨꯛ ꯏꯕꯣꯛ ꯃꯨꯟꯅ ꯈꯪꯅꯔꯤꯕꯅꯤ ꯃꯥꯏꯊꯤꯒꯅꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯂꯥꯟꯃꯤ 500ꯗꯒꯤ ꯍꯦꯟꯅ ꯂꯥꯟ ꯆꯪꯍꯟꯗꯕꯅꯣ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤ ꯃꯁꯤ ꯑꯣꯏꯅ ꯈꯟꯅꯁꯤ ꯈꯨꯃꯟ ꯂꯥꯛꯄꯒꯤꯗꯤ ꯇꯧꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯊꯥꯔꯤꯕ ꯃꯈꯩ ꯅꯤꯡꯊꯧꯖꯥꯒꯤꯅ ꯍꯦꯟꯅ ꯋꯥꯠꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯦꯔꯥ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕꯗ ꯀꯥꯏꯒꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯤ ꯃꯣꯏꯔꯥꯡꯒ ꯈꯨꯃꯟꯒꯒꯤ ꯃꯔꯤꯁꯤꯗꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯟꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯋꯥ ꯑꯣꯏꯅ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯋꯥ ꯉꯥꯡꯒꯨꯝꯁꯤ ꯄꯥꯜꯂꯤꯕ ꯃꯤꯠ ꯅꯥꯀꯣꯡ ꯑꯅꯤꯁꯤꯗꯪ ꯃꯊꯧꯁꯤꯡꯅ ꯇꯧꯁꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯈꯨꯃꯟ ꯂꯥꯛꯄꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯗ ꯃꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯊꯥꯔꯤꯕ ꯃꯈꯣꯡ ꯅꯣꯝꯕꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯨꯝꯊꯔꯕ ꯋꯥꯈꯜ ꯑꯗꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯗꯨꯅ ꯍꯣꯟꯗꯣꯔꯦ ꯑꯃꯨꯕ ꯅꯣꯡꯍꯧ ꯃꯥꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕꯗ ꯋꯥꯈꯜ ꯃꯥꯁꯨ ꯂꯨꯝꯊꯒꯗ꯭ꯔꯥ ꯀꯔꯝꯅꯕꯨ ꯃꯔꯤ ꯂꯩꯅꯒꯗꯧꯕꯅꯣ ꯅꯣꯡꯖꯨ ꯊꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯦꯟꯅ ꯍꯩꯊꯕ ꯅꯣꯡꯖꯨꯒꯨꯝ ꯑꯁꯤꯠ ꯑꯋꯥꯟ ꯊꯥꯗ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯄ ꯅꯣꯡꯂꯩꯒꯨꯝ ꯊꯤꯡꯕꯤꯅꯕ ꯂꯩꯇ ꯃꯅꯤꯡ ꯇꯝꯂꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜꯅ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯍꯜꯂꯗꯨꯅ ꯌꯦꯠꯁꯤꯟꯅꯕ ꯌꯥꯎꯗ ꯇꯝꯂꯤꯕ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯁꯤꯡ ꯑꯗꯨ ꯀꯣꯔꯧꯅ ꯂꯩꯊꯗꯨꯅ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯄꯣꯊꯥꯈ꯭ꯔꯕꯗ ꯏꯃꯝꯃꯝ ꯍꯧꯕ ꯃꯥꯂꯦꯝꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀꯪꯂꯥ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜꯒꯤ ꯃꯇꯦꯡꯅ ꯀꯪꯂꯥ ꯃꯅꯨꯡꯗꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯔꯤ ꯅꯨꯔꯥ ꯍꯩꯀꯣꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯔꯥꯡ ꯂꯥꯡꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯗꯨꯅ ꯄꯦꯟꯅ ꯄꯦꯟꯅ ꯑꯊꯤꯡꯕ ꯌꯥꯎꯗ ꯅꯣꯛꯂꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯃꯁꯥꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯐꯣꯡꯗꯣꯛꯅꯔꯗꯨꯅ ꯈꯨꯃꯟꯒꯤ ꯃꯥꯌꯣꯛꯇ ꯑꯁꯨꯛ ꯂꯥꯛꯆꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯏꯕꯥꯏ ꯃꯁꯥ ꯈꯔ ꯆꯥꯎꯕ ꯏꯕꯥꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯃꯁꯛ ꯈꯪꯅ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕ ꯀꯥꯎꯏꯅꯦ ꯃꯈꯣꯏꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯉꯥꯛꯇꯪ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯕꯗꯨ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯑꯩꯗꯤ ꯉꯟꯊꯛ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯕꯗꯨ 6-7ꯂꯛ ꯆꯤꯡꯂꯒ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯆꯠꯂꯕꯅꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯤꯕꯥ 18 ꯍꯦꯟꯅ ꯇꯨꯈꯤꯕ ꯂꯪꯖꯩ ꯍꯟꯕ ꯃꯁꯤꯡ ꯊꯤꯉꯝꯗꯦ ꯉꯥꯡꯕꯝ ꯆꯤꯡꯂꯦꯟ ꯑꯩꯒꯤ ꯊꯪꯍꯥꯏꯗ ꯂꯣꯡꯈꯤꯕ ꯑꯩꯒꯤꯗꯤ ꯏꯁꯥꯅ ꯍꯥꯏꯔꯔꯣꯏ ꯀꯅꯥ ꯀꯅꯥ ꯎꯍꯧꯕꯒꯦꯅꯦ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯄꯤꯕꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯎꯖꯍꯧꯏ ꯏꯕꯥꯏ ꯏꯕꯥꯏꯒꯤ ꯊꯧꯅꯥꯁꯤꯗꯤ ꯁꯩꯊꯥꯗꯅ ꯆꯤꯠꯊꯔꯅꯤ ꯍꯥꯏꯖꯔꯤꯕ ꯏꯕꯥꯏꯅ ꯁꯒꯣꯜꯗꯒꯤ ꯆꯠꯊꯔꯒ ꯍꯥꯏꯔꯛꯄ ꯊꯥꯡꯗꯨ ꯎꯕꯗꯒꯤ ꯂꯥꯂꯨꯞ ꯂꯥꯛꯄꯁꯤꯡꯗꯨ ꯃꯛꯂꯥꯞ ꯅꯤꯛꯈꯤꯕꯅꯤꯅꯦ ꯅꯨꯄꯥꯗꯣ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯝꯗ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯥꯡꯂꯤꯕꯗꯨ ꯌꯥꯎꯔꯨꯗꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯅꯥꯟꯊꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ
ngaihaki mamangda manai thaduna kauhaluba macha ibungosing adusu mari changlai makalamba minoka magaloinana kauseli macha ibungosing adubu ipana khoibu ngairamlibani lau yengbada mitpu pungthan thalli marep mayong sana khongangum phalladuna nupa ama oibagi saban chap chana oire mapung pharaba saban aduda magun hapliba khwangda leitengduna tholiba langmai asangba haigatuna illiba mayek thokpa inafi mamal yamba sawunna saba khongup tongladuna samu khongthangom lumna thangladuna lukham maning thangbada sam khara nanthahanduna ayamba sam sarukti haigatuna punkhatli madugi magun haptuna lawai lutondagi khitang chatharakpa narumoi kaiwai tawba taiwaiduda thetliba piktak tawba angauba sareng masa rasina yomduna poklaklaba nuja kayagi thamoigi pakhom pikandaba marau leiba luwang ibungo kayaraba loinaduna changlei fijolgi maye khetnaragaso manaba fijol setladuna sangtak tawraba pakhangi samlangdo nemlakna ngaksamoida yepseli haigattuna nuja kayagi thamoibu nungsi irang tawduna pelhanba haiba nupina uba yadaba changleigi macha ibungo irang haiba mangaw khara thiba leisang themgi kuchu khara leisinba macha ibungo thaujangba lingsillaktuna makok nonduna khurumai makhoigi ining thau pariyaibada pariyaibasu momon tawraga hogatpire hogalu anidu shulengsinduna phamkibaga pariyaibana wari haudoraklame icha singi matingsu chawni yaure ipa khoina mai pakpada changlei macha ibungo thaujangbado momon noklatuna haire lamjingluba khaktani da iningthau aikhoide yaurubasu natabashida luwang ibungo sukhumlei macha ibungo de kari numita lakani hayeng numidang oiramdo yaurakadobani thaujangbado makha tai sagol kaya purakkadobo oibunu iningthau aikoi samacha ibungo bo ukcharugi sagol yankhai hena purakkadobani kasar ningthaugi dagi miyoi kharaga lakadobani aikhoigi mapan muktarega punna makhoi kun hena lakadoribani kayarabasu momon tawraga pakhom pire changlei macha ibungo ibani so kana na hauraga macha ibungo bo ukcharugi iningthau lan ngambagi pauso mabu tahaningi icha anine chatloge hairagadi ipagidi hoi haiba tabanine pariyai nokfet tawrambado leplaga ngaihak tumin leiramlaga sora sangba ma hondoktuna makha tare ipana khanjaba amale maduna khoyani daso khanghange haidana ipana kowani takpiyo iningthau pariyai makhoi anibu momon tawraduna yengduna tapna haire aigi chai yaithem nataugi luhungbagi wafamnida ipanane handakti pangthoklage hainasu khalle nakhoi angangsu oidrabanina matam chare haina khallini ipade nupa anido phat yengni thaujangbado machindu chapsaladuna nokpa khangbagi maongda kayarabada yengduna le kayarabasu momon tawna pakhum pire aikhoigide kasu kaidida iningthau nungaiba pawdam tambiribado adu macha ibungogi leimo oigadoribado kana oigadoribage aikhoida takpiba yagadra khangjaningi haijaribu macha ibungona wa petpu oibanina aikhoi themjanba haunanaba onajagi haijariba thaujangbasу kayarabagi wado mateng pangladuna hagi tawraduna makha samthai masak thiragasu kasu kaide ningthau ado miron thongbi magi mari khangba ngamgadobi oina sinbiyu iningthau madawna khoidawda I sauraga leiba maga manabadi sinbiru nuko iningthau wa yamna petba nupani macha ibungodo leimado adumna katawramlagadi hayeng luhungba numita yum thadoklaga chenkhigadaw nupani adubu iningthau wa yang sinatringaida
ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯇꯥꯕꯤꯌꯨ꯫ ꯄꯥꯔꯤ ꯌꯥꯏꯕꯗꯣ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗ ꯈꯨꯝꯂꯛꯏ ꯑꯗꯨꯃꯛ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯏꯆꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯩꯅ ꯁꯤꯟꯕꯕꯨ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕ꯭ꯔꯥꯗꯣ? ꯊꯧꯖꯪꯕꯗꯣ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯂꯥꯛꯄ ꯀꯅꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯣ? ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯒꯨꯟ ꯎꯕꯤꯔꯕꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯑꯣꯏꯅ ꯈꯜꯂꯤꯕꯗꯤ? ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯃꯆꯥ ꯑꯅꯤꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯄꯟꯊꯕ ꯇꯧꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯑꯃꯅ ꯑꯃꯗ꯫ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯔꯊ ꯈꯪꯂꯗꯨꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯈꯨꯃꯟ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯄꯦꯟꯗ꯭ꯔꯤ ꯑꯩꯒꯤ ꯂꯃꯟꯗꯤ꯫ ꯍꯌꯦꯡꯗꯤ ꯂꯥꯟꯄꯣꯠ ꯀꯥꯔꯛꯅꯕꯒꯤ ꯍꯪꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯗ ꯀꯔꯝꯕ ꯂꯥꯟꯄꯣꯠ ꯊꯤꯜꯂꯛꯀꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯗꯨ ꯑꯣꯏꯅ ꯁꯤꯟꯅꯧ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯤꯕ ꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯌꯦꯡꯂꯒ ꯂꯃꯟ ꯁꯤꯡꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯈꯔ ꯈꯛ ꯁꯤꯕꯁꯤꯅ ꯃꯥ ꯑꯩꯒꯤ ꯂꯃꯟ ꯀꯣꯛꯅꯕꯗꯤ ꯈꯛ ꯀꯣꯏꯊꯣꯛꯇꯕꯅꯤ, ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯨꯛꯇꯨꯅ ꯃꯔꯨꯗꯨ ꯐꯨꯛꯀꯗꯧꯕꯅꯤ꯫ ꯃꯉꯛꯇꯨ ꯍꯥꯏꯒꯠꯂꯤꯕ ꯃꯈꯩ ꯃꯥ ꯑꯩꯒꯤ ꯂꯃꯟ ꯑꯗꯨꯃꯛ ꯇꯣꯟꯗꯨꯅ ꯂꯩꯈꯤꯒꯅꯤ꯫ ꯄꯥꯔꯤ ꯌꯥꯏꯕꯗꯣ ꯉꯁꯥꯏ ꯃꯈꯩꯒꯤ ꯃꯇꯧꯒꯨꯝ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯃꯤꯗ꯭ꯔꯦ, ꯑꯣꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯆꯥꯟꯅꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯀꯌꯥꯔꯕ ꯍꯥꯏꯐꯦꯠ ꯂꯩꯀꯞ ꯇꯧꯗꯨꯅ ꯄꯥꯔꯤ ꯌꯥꯏꯕꯗ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯋꯥ ꯂꯣꯏꯅꯔꯕ ꯏꯕꯦꯝ ꯑꯃꯕꯨ ꯂꯩꯃ ꯑꯣꯏꯍꯟꯕꯁꯤꯗꯤ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯈꯪꯂꯛꯂꯒꯗꯤ? ꯃꯔꯛꯇꯨ ꯊꯠꯂꯗꯨꯅ ꯄꯥꯔꯤ ꯌꯥꯏꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯏ, ꯁꯨꯞꯅꯇꯪꯒꯤ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯨꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯂꯥꯛꯂꯤꯕ ꯂꯝꯇꯥ ꯊꯥ ꯑꯁꯤꯗ ꯋꯥꯔꯣꯏꯄꯣꯠ ꯄꯨꯒꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯂꯦꯞꯅꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯏꯄꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯂꯦꯞꯂꯕ ꯈꯣꯡꯐꯝꯅꯤ꯫ ꯃꯥꯏꯊꯣꯡ ꯐꯠ ꯍꯣꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯄꯥꯅꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯏꯊꯦꯝꯗ ꯈꯔ ꯍꯧꯗꯣꯛ, ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯅꯈꯣꯏꯅ ꯇꯛꯀꯗꯧꯕꯅꯤ꯫ ꯅꯄꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯗꯤ ꯍꯌꯦꯡ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯟꯅ ꯇꯥꯍꯜꯂꯤꯕꯅꯤ, ꯇꯝꯂꯔꯤꯕꯅꯤ꯫ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯑꯅꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯅꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯌꯥꯏꯕꯗꯣ ꯅꯣꯛꯂꯗꯨꯅ ꯋꯥ ꯁꯝꯖꯤꯜꯂꯛꯏ꯫ ꯃꯄꯥꯟꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯁꯤꯗ ꯉꯥꯏꯍꯥꯛ ꯌꯥꯎꯖꯔꯨꯔꯣ, ꯄꯦꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯌꯥꯊꯪ ꯄꯤꯔꯛꯂꯕꯗ ꯑꯅꯤꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯟ ꯋꯥꯡꯃ ꯂꯥꯟꯕꯒ ꯆꯠꯅ ꯋꯥꯔꯤ ꯇꯧꯏ꯫ ꯊꯧꯖꯪꯕꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯍꯥꯏꯁꯨ ꯍꯥꯏꯔꯛꯇꯅ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ, ꯃꯁꯛꯇꯤ ꯑꯃ ꯐꯥꯎꯕ ꯎꯗꯦ꯫ ꯍꯥꯟꯅ ꯈꯪꯗꯣꯛꯑꯒꯗꯤ ꯃꯁꯛ ꯃꯔꯝꯆꯠ ꯀꯔꯝ ꯇꯧꯏ ꯍꯥꯏꯗꯅ ꯈꯤꯇꯗꯁꯨ ꯊꯤꯗꯣꯛꯄ ꯈꯪꯗꯣꯛꯄ ꯂꯥꯏꯗꯅ꯫ ꯀꯨꯝꯍꯩ ꯍꯔꯥꯎꯒ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯃꯥꯜꯂꯤꯅꯦꯀꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ, ꯃꯤꯔꯛ ꯇꯤꯟꯕ ꯄꯥꯛꯅ ꯎꯗꯦꯕ꯫ ꯄꯥꯛꯅꯒ ꯅꯠꯇꯦ, ꯁꯨꯡꯎ ꯍꯦꯛ ꯎꯗꯦ꯫ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯑꯗꯣ ꯂꯝ ꯌꯧꯈꯩ ꯊꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯒꯤ ꯊꯣꯛꯍꯟꯗꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯀꯌꯥꯔꯥꯕꯗꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ, ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯊꯤꯔꯒꯁꯨ ꯅꯪꯒꯤꯗꯤ ꯐꯖꯔꯒ ꯂꯣꯏꯔꯦꯗ꯫ ꯊꯧꯖꯪꯕ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯪꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯇꯥꯆꯧꯅꯤꯗꯅ, ꯀꯩꯗ ꯋꯥꯠꯂꯤ ꯍꯥꯏꯒꯦꯅꯦ ꯍꯥ? ꯑꯩꯒꯤ ꯃꯤꯆꯤꯁꯤꯅ ꯀꯥꯞꯄ ꯅꯨꯡꯁꯤꯠ ꯇꯦꯟꯖꯩꯗ ꯉꯥꯎꯗꯨꯅ ꯀꯦꯂꯣꯏꯗꯕ ꯅꯨꯆꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦꯗꯣ? ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯇꯥꯆꯧꯒꯤ ꯏꯇꯩꯕꯦꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ? ꯊꯧꯖꯪꯕꯗꯣ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯗꯨꯅ ꯃꯊꯥ ꯁꯥꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦꯗꯨꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯅꯪꯒ ꯄꯔꯤꯡ ꯍꯦꯟꯕꯒꯗ
ꯉꯥꯎꯗꯕ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯇꯥꯂꯣꯏꯗꯤ ꯁꯣꯏꯗ꯭ꯔꯦ, ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯏ, ꯐꯣꯡꯅ ꯁꯤꯡꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯍꯥ? ꯃꯥꯅꯤ, ꯅꯈꯣꯏ ꯑꯅꯤꯗ ꯉꯥꯎꯗꯕ ꯅꯨꯄꯤ ꯂꯩꯇꯦ, ꯑꯗꯨꯅ ꯅꯣꯏꯕꯥꯅꯤꯗ ꯍꯟꯅ ꯌꯦꯡꯂꯣꯏꯗꯕꯤ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯔꯒꯁꯨ ꯌꯥꯏꯗ ꯑꯩꯒꯤꯗꯤ꯫ ꯏ, ꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ, ꯇꯧꯔꯤꯕ ꯏꯔꯥꯡ ꯈꯨꯇꯧꯗꯨꯒ ꯊꯃꯣꯏ ꯏꯔꯨ ꯂꯨꯕꯤ ꯃꯃꯤꯠ ꯉꯥꯎꯗꯕꯤꯒꯁꯨ ꯄꯥꯝꯃꯤꯅꯤ ꯍꯥ? ꯑꯩꯗꯤ ꯉꯥꯎꯔꯕꯅꯤꯅ ꯃꯥ ꯐꯥꯎꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯄꯥꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯁꯨ ꯉꯥꯎ, ꯃꯥꯁꯨ ꯉꯥꯎ, ꯍꯌꯦꯡ ꯏꯆꯥꯒꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯅ ꯏꯆꯥꯗꯨ ꯁꯦꯟꯅꯕꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯄ ꯁꯪꯈꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯀꯥꯎꯅꯈꯤꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯀꯌꯥꯔꯥꯕ ꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯗꯨꯅ ꯅꯣꯛꯂꯒ ꯃꯃꯤꯠꯇꯣ ꯊꯧꯖꯪꯕꯗ ꯌꯦꯡꯗꯨꯅ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ꯫ ꯅꯣꯡꯊꯥꯡꯅ ꯀꯨꯞꯈ꯭ꯔꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯒꯨꯝ, ꯃꯤꯠ ꯇꯥꯡꯂꯕ ꯑꯃꯝꯕꯒꯨꯝ, ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯋꯥꯈꯜꯒꯨꯝ, ꯂꯣꯟ ꯊꯣꯛꯇ꯭ꯔꯕ ꯆꯤꯟꯕꯥꯜꯒꯨꯝ, ꯌꯣꯠꯂꯤꯡ ꯊꯥꯡꯈ꯭ꯔꯕ ꯈꯨꯠꯁꯥꯒꯨꯝ, ꯏꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩꯔꯥꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯅꯤꯡꯉꯝꯗꯅ ꯄꯦꯟꯗꯅ ꯌꯦꯡꯖꯩ꯫ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯃꯆꯤꯟꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯀꯥꯡꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯅꯨꯄꯥꯗꯣ꯫ ꯃꯤꯠꯂꯨꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯄꯤꯔꯥꯡꯗꯨꯃꯅ ꯄꯥꯎꯈꯨꯝ ꯑꯣꯏꯔꯔꯤ꯫ ꯅꯨꯄꯤꯗꯨ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯔꯛꯏ, ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯒꯤꯗꯃꯛ꯫ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯀꯔꯤꯒꯤ ꯀꯞꯄꯅꯣ? ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯁꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯋꯥꯍꯪꯁꯤꯃ ꯍꯪꯖꯕꯅꯤ꯫ ꯋꯥꯍꯪꯁꯤꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯥꯎꯈꯨꯝ ꯉꯥꯏꯔꯔꯣꯏꯒꯦ, ꯄꯤꯌꯨꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯅꯨꯄꯥꯗꯣ ꯆꯤꯟꯕꯥꯜꯗꯨ ꯋꯥꯅ ꯀꯥꯡꯂꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯏꯁꯤ ꯁꯤꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯉꯝꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯈꯛꯇ ꯑꯩꯕꯨ ꯀꯥꯎꯗꯕ꯭ꯔꯥ? ꯑꯩꯗꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯕꯨ ꯑꯉꯧꯕ ꯑꯣꯏꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯏ, ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯒꯗꯧꯕ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯑꯩ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯁꯦꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯏꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ꯫ ꯃꯥꯏꯊꯣꯡꯗ ꯉꯁꯥꯏꯗꯒꯤ ꯂꯩꯇꯦꯡꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯒꯤ ꯃꯁꯛꯇꯨꯃꯗꯤ ꯈꯖꯤꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯩ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯅꯪ ꯁꯦꯟꯅꯕ, ꯅꯪꯒ ꯂꯩꯃꯤꯟꯅꯅꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯁꯤꯖ, ꯁꯥꯒꯩ ꯑꯁꯤꯒꯤ ꯂꯩꯃꯔꯦꯜ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯨꯍꯠꯄꯤꯈ꯭ꯔꯕꯤ ꯑꯩꯒꯤ ꯃꯥꯒꯤ ꯂꯃꯟꯁꯤꯡꯒꯤ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯂꯨꯔꯛꯅꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ, ꯍꯥꯠꯀꯅꯤ, ꯅꯪꯗ ꯅꯠꯇ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ꯫ ꯍꯩ ꯔꯥ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯣꯔꯤ ꯃꯆꯥꯗꯨ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃꯗ ꯄꯥꯏꯈꯠꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯉꯛꯁꯝꯗ ꯊꯝꯂꯛꯈꯤꯕꯗꯨ꯫ ꯏꯪꯅ ꯂꯦꯝꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡꯂꯤꯕ, ꯃꯥꯕꯨ ꯀꯔꯦꯝꯅꯔꯤꯕ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯂꯨꯝꯅ ꯀꯥꯡꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯇꯞꯂꯞꯄ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯃꯤꯠꯂꯨ ꯆꯣꯏꯗ ꯌꯦꯡꯗꯨꯅ, ꯀꯅꯥꯅ ꯈꯪꯕ, ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯈꯣꯡꯅꯥꯎꯒꯨꯝ ꯁꯛꯇꯝ ꯂꯥꯡꯍꯜꯂꯝꯕꯁꯨ꯫ ꯍꯨꯠꯇꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗ ꯃꯈꯥ ꯇꯥꯏ, ꯑꯗꯨꯛ ꯂꯥꯏꯊꯣꯛꯅ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣꯔꯤꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯉꯛꯁꯝꯒꯤ ꯎꯟꯁꯥꯗ ꯅꯝꯁꯤꯜꯂꯛꯈꯤꯕꯗꯨ꯫ ꯇꯥꯡꯂꯧ ꯃꯥꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯇꯥꯏꯕꯪ ꯄꯨꯝꯕ ꯇꯨꯡꯈꯨꯜ ꯇꯥꯟꯅꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯍꯧꯔꯤꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯂꯔꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯑꯗꯨꯗ
ꯆꯥꯛꯇꯥꯔꯤꯕ ꯃꯃꯤꯠ ꯂꯪꯕ ꯃꯀꯨ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯥꯛꯇꯅ ꯍꯧꯅ ꯈꯣꯡꯂꯔꯤ꯫ ꯃꯪꯂꯥꯟꯅꯗꯨꯅ ꯃꯪꯂꯥꯛꯅꯔꯕ꯭ꯔꯥ? ꯇꯨꯝꯕ ꯀꯥꯏꯍꯜꯂꯕ꯭ꯔꯥ? ꯃꯤꯀꯞ ꯐꯥꯅ ꯇꯨꯝꯊꯗ꯭ꯔꯤꯕ꯭ꯔꯥ? ꯄꯤꯁꯨꯝꯗꯤ ꯁꯨꯛ ꯆꯤꯜꯂꯗꯨꯅ ꯃꯁꯥꯗꯨ ꯌꯥꯎꯍꯟꯗꯨꯅ ꯆꯦꯞꯅ ꯍꯤꯞꯄꯤ꯫ ꯑꯃꯨꯛ ꯂꯣꯡꯏ, ꯑꯃꯨꯛ ꯎꯞꯄꯤ ꯇꯧꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯛꯂꯦ꯫ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯂ ꯃꯥꯜꯂꯤ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯏꯐꯤꯡ ꯐꯤꯡꯅ ꯁꯣꯔ ꯃꯄꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯣꯟꯗꯣꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯐꯤꯡꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯒ ꯇꯦꯟꯖꯩ ꯑꯃꯒ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯨ ꯁꯥꯐꯨ ꯀꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯦꯟꯗꯨꯒꯤ ꯃꯔꯤ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯆꯤꯡꯗꯨꯅ ꯂꯨꯔꯛꯅꯅ ꯑꯀꯣꯏꯕꯗꯨꯃ ꯌꯦꯡꯂꯤ꯫ ꯂꯨꯔꯕ ꯔꯥꯁꯤꯇꯅ ꯌꯣꯝꯕ ꯃꯈꯩ ꯄꯥꯜꯂꯤꯕ ꯄꯥꯈꯪꯒꯤ ꯃꯨꯔꯕ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯃꯀꯨ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯇꯥꯔꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯥꯗꯥꯟꯕ ꯆꯤꯡꯒꯤ ꯂꯝꯍꯨꯏꯒꯨꯝ ꯁꯤꯡꯂꯕ ꯅꯥꯀꯣꯡ ꯑꯅꯤꯗꯨꯅ ꯇꯥꯟꯖꯥ ꯀꯥꯏꯅ ꯈꯣꯡꯂꯛꯈꯤꯕ ꯑꯍꯤꯡꯒꯤ ꯃꯀꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯆꯤꯡꯗꯨꯅ ꯊꯝꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯊꯥꯗꯣꯔꯛꯏ꯫ ꯇ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯂꯝꯕ ꯃꯀꯨ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯗꯨꯅ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯤ꯫ ꯄꯥꯏꯔꯤꯕ ꯂꯤꯔꯨꯝ ꯇꯦꯟ ꯑꯗꯨ ꯐꯛꯂꯥꯡꯗ ꯑꯃꯨꯛ ꯊꯦꯠꯆꯤꯟꯈꯤ꯫ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯗ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯃꯖꯥꯏꯕꯨꯡꯉꯣꯗꯨ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯦꯜꯗ ꯃꯥꯕꯨ ꯁꯪꯂꯤꯕ ꯅꯣꯡꯗꯝꯕꯗꯨ ꯍꯥꯊꯨ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯄꯔꯤꯡ ꯍꯦꯟꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯃꯣꯟ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯍꯣꯟꯇꯣꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯝꯕ ꯅꯨꯄꯥꯗꯨ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯆꯪꯂꯛꯏ꯫ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯀꯔꯤꯅꯣ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯆꯪꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯪꯏ꯫ ꯄꯔꯤꯡ ꯍꯦꯟꯕꯅ ꯅꯣꯡꯗꯝꯕꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯀꯔꯤꯁꯨ ꯎꯗ꯭ꯔꯕꯗ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯤꯞꯂꯤꯕ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯅꯤ꯫ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯂꯤ ꯁꯜꯂꯗꯨꯅ꯫ ꯀꯔꯤꯁꯨ ꯎꯗ꯭ꯔꯕꯗ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯤꯞꯂꯤꯕ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯎꯞꯁꯤꯟꯗꯨꯅ ꯍꯤꯞꯂꯤ ꯁꯜꯂꯗꯨꯅ꯫ ꯅꯣꯡꯗꯝꯕꯗꯨ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯉꯥꯟꯒꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯅꯣꯡꯗꯝꯕ? ꯅꯣꯡꯗꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯣꯡꯌꯥꯏ ꯆꯕꯨ ꯀꯣꯏꯔꯛꯂꯦ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯀꯔꯤ ꯇꯧꯕꯤꯔꯦ? ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯇꯥꯛꯄꯤꯌꯨ꯫ ꯆꯉꯥꯡ ꯑꯃꯠꯇ ꯄꯨꯔꯛꯎ꯫ ꯍꯤꯞꯅ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯇꯥꯎꯊꯔꯛꯂꯤꯕ ꯌꯥꯊꯪ ꯑꯗꯨꯗ ꯅꯣꯡꯗꯝꯕꯗꯨ ꯃꯃꯤꯠꯇꯨ ꯀꯨꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯆꯨꯍꯤ ꯍꯥꯞꯂꯛꯀꯅꯣꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯐꯒꯅꯤ ꯃꯆꯥꯏꯕꯨꯡꯉꯣ, ꯑꯩ ꯊꯨꯅ ꯁꯦꯝꯍꯟꯖꯔꯒꯦ꯫ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯅꯣꯡꯗꯝ ꯅꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯃꯥꯅꯕꯨ ꯄꯥꯝꯂꯒꯗꯤ ꯌꯥꯊꯪ ꯍꯦꯛꯇ ꯇꯧꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯌꯨꯝꯅꯦꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ, ꯀꯁꯥꯔꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯍꯩꯅꯕꯤꯗꯨ ꯂꯝ ꯊꯣꯛꯂꯛꯂꯒꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯅꯣꯡꯗꯝꯕꯅ ꯍꯥꯏꯗꯨꯅ ꯆꯉꯥꯡ ꯆꯨꯍꯤ ꯍꯥꯞꯇꯕ ꯑꯃ ꯅꯤꯡꯊꯤꯅ ꯁꯦꯝꯍꯜꯂꯗꯨꯅ ꯄꯨꯔꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯁꯜꯂꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯐꯃꯨꯡ ꯅꯥꯀꯟꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯇꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯨꯡꯉꯣ, ꯆꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯅꯨꯄꯥꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯂꯗꯨꯅ ꯆꯥꯗꯨ ꯂꯥꯝꯗꯨꯅ ꯂꯧꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯑꯗꯥꯏꯋꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯆꯥꯗꯨ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯅꯣꯡꯗꯝꯕꯗ ꯌꯦꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯄꯟꯗꯤ ꯄꯣꯊꯥꯈ꯭ꯔꯕ꯭ꯔꯥ? ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯅꯣꯡꯗꯝꯕ ꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯁ꯭ꯔꯣꯠ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ, ꯀꯗꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣꯕ? ꯃꯤꯠꯁꯦ ꯍꯦꯛ ꯀꯨꯏꯁꯤꯟꯕꯒ ꯀꯣꯗ꯭ꯔꯣꯛ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ, ꯑꯗꯒꯤ ꯃꯤꯠꯁꯦ ꯑꯃꯨꯛ ꯁꯤꯡꯒꯅꯤ꯫ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯅꯤꯁꯨ ꯅꯠꯇꯦ, ꯃꯤꯔꯝꯁꯤꯗ ꯂꯩꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯟꯕꯤꯅꯤꯡꯉꯥꯏ ꯆꯠꯈ꯭ꯔꯤꯁꯦ ꯁꯨꯝ ꯇꯧꯔꯒ ꯀꯗꯥꯏꯗꯒꯤꯅꯣꯕ ꯑꯩꯅ ꯇꯨꯝꯒꯗꯧꯔꯤꯕꯁꯦ? ꯅꯣꯡꯗꯝꯕꯗꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯅꯣꯡꯗꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ? ꯇꯨꯝꯍꯧꯔꯦ꯫ ꯏꯄꯟꯗꯤ ꯉꯁꯥꯏꯅ ꯇꯨꯝꯍꯧꯔꯦꯗ꯫ ꯍꯌꯦꯡ ꯑꯌꯨꯛ
ꯁꯒꯣꯜꯁꯪꯗ ꯆꯠꯀꯗꯧꯕꯁꯨ ꯂꯩꯕꯅꯤꯅ ꯉꯟꯅ ꯆꯦꯞꯈ꯭ꯔꯦꯗ ꯏꯄꯟꯗꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯀꯩꯗꯧꯔꯤꯕ? ꯑꯩꯁꯨ ꯃꯤꯠꯁꯦ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯨꯔꯦ, ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯀꯥꯔꯣꯝꯗ ꯃꯈꯣꯜ ꯈꯔ ꯇꯥꯈꯤ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯪꯖꯔꯛꯄꯅꯤ꯫ ꯆꯥꯗꯨ ꯌꯥꯎ ꯃꯃꯥ ꯑꯃꯨꯛ ꯆꯤꯡꯂꯝꯕ ꯅꯨꯄꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ? ꯑꯩꯁꯨ ꯄꯣꯊꯥꯔꯗꯧꯅꯤ꯫ ꯍꯣꯏ, ꯍꯤꯞꯊꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯣꯡꯗꯝꯕꯗꯣ ꯈꯣꯡꯐꯝꯗꯨ ꯂꯦꯡꯗꯦ꯫ ꯄꯔꯤꯡ ꯍꯦꯟꯕꯅ ꯆꯥ ꯊꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯅꯦꯅꯥ ꯇꯥꯅ ꯍꯤꯞꯊꯗ꯭ꯔꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯗꯨ ꯈꯣꯡꯐꯝ ꯂꯦꯡꯂꯔꯣꯏ ꯈꯪꯂꯕ꯭ꯔꯥ? ꯀꯞꯇꯨ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯈꯤꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯍꯧꯖꯤꯛꯇꯗ ꯈꯣꯡꯐꯝꯗꯨ ꯂꯦꯡꯂꯗꯨꯅ ꯊꯛꯄ ꯂꯣꯏꯈ꯭ꯔꯕ ꯀꯞꯇꯨ ꯄꯥꯏꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯁꯦꯝ ꯁꯥꯏ꯫ ꯊꯣꯡꯖꯤꯜ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯉꯩ ꯍꯤꯞꯍꯧꯕ ꯅꯨꯄꯥꯗꯣ ꯍꯧꯔꯞ ꯍꯥꯏꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯍꯧꯗꯣꯔꯛꯎ꯫ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯥꯁꯨ꯫ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯐꯒꯅꯤ꯫ ꯊꯣꯡꯗꯨ ꯅꯤꯡꯊꯤꯖꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤ ꯅꯣꯡꯗꯝꯕꯗꯣ꯫ ꯉꯥꯡꯔꯥꯟꯅꯔꯕ ꯃꯁꯦꯛꯅ ꯌꯩꯔꯛꯂꯕꯗ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯃꯥꯡꯂꯛꯂꯦ꯫ ꯀꯣꯔꯧꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯉꯩ ꯂꯨꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤ ꯄꯥꯡꯂꯗꯨꯅ ꯃꯊꯧ ꯇꯧꯖꯕꯤ ꯇꯥꯝꯂꯕ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝꯗ ꯊꯦꯛꯅ ꯂꯩꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯍꯨꯝꯂꯤꯕ ꯃꯥꯂꯪꯕ ꯃꯔꯛꯇ ꯁꯥꯟꯅꯖꯅꯤꯡꯕꯤ ꯑꯀꯣꯏꯕꯗ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯖꯕꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯤ ꯊꯥꯁꯨꯝꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯂꯤꯛꯂꯥꯏꯒ ꯂꯣꯏꯅꯗꯨꯅ ꯑꯇꯣꯞꯄ ꯃꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯄꯤꯕꯥ ꯑꯍꯨꯝ ꯃꯔꯤꯒ ꯂꯣꯏꯅꯔꯒ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯊꯧꯔꯗꯨꯅ ꯆꯤꯡꯃꯩ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯀꯥꯔꯛꯏ꯫ ꯃꯊꯛ ꯌꯧꯔꯛꯄꯗꯒꯤ ꯁꯒꯣꯜꯁꯤꯡꯗꯨ ꯑꯗꯥꯏꯋꯥꯏꯗꯨꯗ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯍꯧꯔꯤꯕ ꯍꯥꯅꯧ ꯑꯅꯧꯕꯁꯤꯡ ꯑꯗꯨ ꯄꯤꯖꯔꯒ ꯃꯈꯣꯏꯁꯨ ꯐꯝꯊꯗꯨꯅ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯩ꯫ ꯂꯤꯛꯂꯥꯏ ꯋꯥꯅ ꯅꯤꯡꯊꯤꯅ ꯏꯠꯇꯨꯅ ꯁꯥꯕ ꯏꯁꯤꯡ ꯍꯥꯞꯅꯕ ꯎꯇꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ ꯀꯞ ꯑꯗꯨꯗ ꯍꯩꯔꯒ ꯃꯆꯥ ꯏꯕꯦꯝꯃꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯄꯤꯕꯥꯁꯤꯡꯗꯁꯨ ꯄꯤꯌꯨ, ꯅꯪꯒꯤꯁꯨ ꯑꯃ ꯍꯩꯌꯨ ꯂꯤꯛꯂꯥꯏ꯫ ꯍꯣꯏ ꯃꯆꯥ ꯏꯕꯦꯝꯃ꯫ ꯏꯃꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯃꯛ ꯇꯧꯏ ꯂꯤꯛꯂꯥꯏꯗꯨ ꯑꯀꯣꯏꯕꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯔꯕ ꯃꯁꯛ ꯑꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯏꯃꯥꯏꯔꯦꯝꯕꯤ꯫ ꯃꯈꯨꯠꯇ ꯃꯆꯨ ꯇꯩꯔꯕ ꯇꯨꯔꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯔꯜ ꯐꯤ ꯑꯉꯧꯕ ꯑꯗꯨꯗ ꯌꯦꯛꯂꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯀꯣꯏꯕꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨ꯫ ꯃꯅꯥꯛꯇ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕꯤ ꯂꯤꯛꯂꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯞꯂꯞ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯃꯥꯅ ꯉꯥꯡꯕ ꯋꯥꯗꯗ ꯃꯆꯤꯟ ꯂꯨꯝꯗꯅ ꯈꯨꯝꯕꯤ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯈꯪꯍꯜꯂꯨ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯋꯥꯐꯝ ꯑꯗꯨ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯉꯔꯥꯡ ꯈꯨꯃꯟ ꯂꯥꯛꯄ ꯂꯥꯛꯑꯝꯃꯤ ꯍꯥꯏ, ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯈꯔ ꯈꯖꯤꯛ ꯊꯨꯖꯤꯟꯁꯤ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯗꯅ ꯄꯥꯎꯗꯝꯂꯛꯏ ꯏꯄꯥ ꯂꯥꯛꯄꯅ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥꯏ ꯉꯥꯏꯍꯥꯛ ꯂꯦꯀꯞ ꯇꯧꯔꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯂꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯣꯏꯅꯕ ꯍꯥꯏꯗꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯆꯤꯟꯕꯥꯜꯗꯨ ꯃꯃꯣꯟ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯕꯨ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯦꯅꯦ ꯈꯪꯕ꯭ꯔꯥ? ꯍꯪꯆꯤꯠ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯥꯗꯤ ꯄꯥꯎꯁꯦ ꯈꯪꯂꯦ ꯍꯥꯏꯕ꯭ꯔꯥ? ꯈꯪꯂꯝꯕꯁꯨ ꯌꯥꯏꯗ ꯃꯆꯥ ꯏꯕꯦꯝꯃ, ꯈꯨꯃꯟ ꯂꯥꯛꯄꯅ ꯑꯩꯈꯣꯏꯔꯣꯝꯗ ꯌꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅꯗꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯣꯔꯧꯃꯥꯒꯤ ꯃꯉꯥꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏꯕꯪꯗ ꯉꯥꯟꯊꯣꯏꯔꯛꯂꯕꯗ ꯇꯥꯏꯕꯪ ꯄꯨꯝꯕꯁꯨ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯕ ꯍꯧꯅꯔꯛꯂꯦ꯫ ꯄꯨꯡꯃꯨꯛ ꯂꯩꯔꯒ ꯃꯈꯣꯏꯁꯨ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯃꯈꯥ ꯀꯨꯝꯊꯔꯛꯏ꯫ ꯆꯤꯡꯃꯩ ꯂꯥꯟꯊꯔꯛꯂꯒ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯌꯧꯔꯕꯗ ꯁꯒꯣꯜꯗꯨ ꯀꯥꯔꯒ ꯊꯧꯒꯦ ꯍꯧꯕ ꯇꯧꯕꯒꯅꯤ ꯄꯤꯕꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ꯫ ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯃꯌꯥꯝꯗꯨ
ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯅꯔꯦ꯫ ꯎꯔꯦ ꯃꯀꯨ ꯑꯆꯧꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯎꯃꯥꯏꯕꯤ ꯂꯪꯖꯥꯅ ꯆꯦꯜꯂꯛꯂꯝꯕ ꯃꯥꯜꯂꯤ ꯃꯑꯣꯡꯗꯣ꯫ ꯃꯁꯥꯗꯣ ꯏꯍꯣ ꯍꯣꯔꯦ, ꯍꯨꯠꯇꯨꯅ ꯆꯥꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯅꯥꯎ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯌꯣꯠꯅ ꯃꯆꯤꯟ ꯑꯣꯏꯕ ꯇꯦꯟꯖꯩꯁꯨ ꯎꯕꯗ ꯁꯥ ꯉꯥ ꯎꯆꯦꯛ ꯀꯣꯌꯥꯕꯨ ꯂꯨꯅ ꯇꯧꯖꯕꯤ ꯏꯃꯥꯏꯔꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯜꯂꯤ꯫ ꯀꯔꯝꯕ ꯋꯥꯔꯛꯇꯕ ꯂꯝꯄ꯭ꯔꯥꯏ ꯃꯆꯥꯅꯅꯣ ꯑꯁꯨꯛ ꯊꯤꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯅꯔꯤꯕꯁꯦ? ꯀꯌꯥꯃꯨꯛ ꯌꯥꯝ ꯎꯆꯦꯛ ꯑꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯔꯕ ꯖꯥꯠꯅꯣ? ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ, ꯃꯕꯨꯛ ꯑꯈꯛ ꯐꯠꯂꯝꯃꯣꯏꯌꯦꯕ꯫ ꯊꯥꯔꯤꯕ ꯇꯦꯟꯊꯥ ꯑꯁꯤꯅ ꯈꯪꯉꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ꯫ ꯎꯆꯦꯛꯁꯤꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯒꯗꯧꯕꯗꯣ ꯇꯦꯟꯖꯩ ꯑꯁꯤꯒꯤ ꯃꯄꯨꯅꯒꯁꯨ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯍꯟꯅ ꯍꯟꯅ ꯅꯨꯡꯉꯥꯏꯇ ꯎꯆꯦꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯂꯗꯨꯅ ꯁꯒꯣꯜꯗꯨ ꯇꯞꯂꯞ ꯊꯥꯗꯔꯒ ꯊꯧꯔꯛꯂꯦ ꯃꯥꯒꯤ ꯃꯣꯏꯔꯥꯡ ꯁꯥꯒꯩ ꯇꯝꯅ꯫